ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯃꯤꯠꯃꯥꯡꯗ ꯎꯕꯤꯔꯤꯕ ꯃꯦꯞ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯪꯂꯤꯕ ꯒ꯭ꯔꯦꯇꯔ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯑꯗꯨꯗ ꯌꯥꯎꯒꯗꯧꯔꯤꯕ ꯂꯝꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯃꯦꯞꯅꯤ꯫ ꯃꯁꯤꯗ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯑꯦꯟꯇꯥꯌꯔ ꯅꯣꯔꯠ ꯏꯁ ꯑꯁꯤꯕꯨ ꯁꯝꯅꯔꯤꯕ ꯁꯤꯂꯤꯒꯨꯔꯤ ꯀꯣꯔꯤꯗꯣꯔ ꯅꯠꯇ꯭ꯔꯒꯅ ꯆꯤꯀꯟ ꯅꯦꯛ ꯀꯣꯔꯤꯗꯣꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯅꯣꯔꯠ ꯏꯁ ꯁꯤꯟꯕ ꯊꯨꯡꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯦꯞ ꯑꯁꯤꯗ ꯍꯥꯞꯂꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯟꯗꯤꯌꯥ, ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯃꯈꯜ ꯀꯌꯥ ꯑꯃ ꯄꯨꯟꯁꯤꯟꯗꯨꯅ ꯖꯣ ꯍꯥꯏꯕ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯖꯪ ꯑꯃꯁꯨ ꯆꯪꯁꯤꯜꯂꯤꯕꯅꯤ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯊꯪꯕ ꯔꯤꯖꯟ, ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯁꯥꯟꯅꯔꯤꯕ ꯒꯦꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝꯅꯆꯤꯡꯕ ꯃꯗꯨꯗꯨꯁꯨ ꯑꯗꯨꯃꯛ ꯄꯨꯈꯠꯇꯨꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕ ꯑꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯄꯤꯛꯄ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯏꯟꯗꯤꯌꯥꯒ ꯑꯣꯏꯅ ꯂꯩꯈꯤꯕ ꯔꯤꯂꯦꯁꯟ, ꯃꯁꯤꯒꯤ ꯑꯣꯏꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯃꯇꯥꯡꯗ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯂꯝ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯍꯟꯈꯤꯕ ꯃꯇꯝꯗ ꯏꯟꯗꯤꯌꯟ ꯁꯕꯀꯟꯇꯤꯅꯦꯟ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯅꯧꯅ ꯐꯣꯝ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯃꯈꯣꯏꯅ ꯍꯟꯈꯤꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯐꯝ ꯑꯅꯤ ꯊꯣꯛꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯅ ꯎꯔꯤꯕ ꯀꯟꯇ꯭ꯔꯤ ꯋꯦꯁꯇꯔꯟ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯁꯤꯅꯤ, ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯅ ꯏꯁ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯋꯦꯁ ꯑꯃꯁꯨꯡ ꯏꯁ ꯑꯅꯤꯃꯛꯇ ꯄꯥꯀꯤꯁꯇꯥꯟꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯌꯦꯛꯅꯕ ꯌꯦꯡꯊꯤꯅꯕ ꯀꯌꯥ ꯑꯃ ꯍꯦꯟꯒꯠꯅꯔꯛꯈꯤ꯫ ꯂꯥꯟꯐꯝ ꯀꯌꯥ ꯑꯃ ꯊꯣꯔꯛꯈꯤ꯫ ꯂꯥꯟꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯇꯝ ꯑꯃꯒꯤ ꯏꯁ ꯄꯥꯀꯤꯁꯇꯥꯟ, ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤꯅ ꯉꯁꯤ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯖꯥꯎ ꯑꯃ ꯂꯩꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯣꯡꯅ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯗꯕ ꯇꯥꯔꯒꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯉꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯂꯩꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯊ꯭ꯔꯦꯠ ꯑꯃ ꯑꯣꯏꯈꯤ꯫ ꯏꯁ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯔꯨꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯕꯦꯡꯒꯜ ꯑꯃꯁꯨꯡ ꯑꯦꯟꯇꯥꯌꯔ ꯅꯣꯔꯠ ꯏꯁ ꯑꯁꯤꯕꯨ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯑꯃ ꯄꯤꯗꯨꯅ ꯂꯥꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯏꯀꯩ ꯑꯍꯨꯝ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯏꯁ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯇꯦꯔꯤꯇꯔꯤ ꯑꯁꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯁꯤꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯗꯨ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯦꯔꯤꯇꯔꯤ ꯑꯁꯤ ꯁꯦꯀ꯭ꯌꯣꯔ ꯇꯧꯅꯕ, ꯃꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯜꯂꯣꯡ ꯀꯌꯥ ꯑꯃ ꯆꯠꯊꯕ ꯍꯧꯔꯛꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯃꯒꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯛꯅꯕ ꯑꯁꯤꯅ ꯃꯥꯏꯀꯩ ꯑꯅꯤꯗꯒꯤ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃꯁꯨꯡ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯟꯇꯥꯌꯔ ꯅꯣꯔꯠ ꯏꯁ ꯔꯤꯖꯟ ꯑꯃꯁꯨꯡ ꯕꯦꯡꯒꯜ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯃꯥꯡꯕ ꯌꯥꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯂꯩꯕ, ꯑꯗꯨꯒ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯁꯤꯗ ꯑꯗꯨꯃꯛ ꯑꯄꯟꯕ ꯄꯤꯒꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯇꯦꯔꯤꯇꯔꯤ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯈꯨꯠꯇꯒꯤ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯟꯗꯝ ꯑꯣꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯏꯁ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯟꯇꯥꯌꯔ ꯅꯣꯔꯠ ꯏꯁ ꯔꯤꯖꯟ ꯑꯁꯤ ꯀꯛꯊꯠꯇꯨꯅ ꯃꯈꯣꯏꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯆꯥꯎꯊꯣꯛꯇꯨꯅ ꯏꯟꯗꯤꯌꯥ ꯑꯁꯤꯕꯨ ꯀꯥꯎꯟꯇꯔ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯜꯂꯣꯡ ꯀꯌꯥ ꯆꯠꯊꯈꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯅ ꯃꯤꯂꯤꯇꯔꯤꯂꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯜꯂꯣꯡ ꯑꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯍꯩꯁꯤꯡꯕ ꯍꯦꯟꯈꯤꯕꯅ ꯃꯇꯝ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯁ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯇꯦꯔꯤꯇꯔꯤ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯃꯨꯟꯗꯨꯅ ꯃꯅꯤꯡꯇꯝꯕ ꯀꯟꯇ꯭ꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃ ꯐꯣꯝ ꯇꯧꯍꯟꯈꯤ꯫ ꯅꯧꯅ ꯐꯣꯝ ꯇꯧꯔꯛꯂꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒ ꯃꯔꯤ ꯌꯥꯝꯅ ꯆꯦꯠꯄ ꯂꯩꯉꯥꯛꯁꯤꯡ ꯂꯩꯍꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯅ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯂꯩꯔꯛꯈꯤꯕ ꯊ꯭ꯔꯦꯠ ꯑꯗꯨ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯐꯣꯝ ꯇꯧꯍꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯀꯥꯟꯅꯕꯔꯣꯝꯗ ꯄꯨꯁꯤꯟꯈꯤꯕ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯦꯂꯥꯏ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯗꯦ꯫ ꯃꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯦꯔꯤꯇꯔꯤꯅꯤ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯟꯖꯤꯟ ꯍꯟꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯂꯣꯡꯁꯤꯡ ꯆꯠꯊꯕ ꯂꯦꯞꯇꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯅꯤꯡꯇꯝꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯗꯨꯅ ꯆꯍꯤ 55ꯔꯣꯝ ꯏꯟꯗꯤꯌꯥꯒ ꯌꯥꯝꯅ ꯃꯔꯤ ꯆꯦꯠꯅ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗ ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯑꯣꯚꯔꯊ꯭ꯔꯣ ꯇꯧꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ
ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯦꯟꯇꯤ ꯏꯟꯗꯤꯌꯥ ꯑꯣꯏꯕ ꯃꯨꯚꯃꯦꯟꯠꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥꯅ ꯃꯇꯝ ꯀꯨꯏꯅ ꯅꯝꯊꯗꯨꯅ ꯂꯩꯔꯨꯔꯕ ꯏꯍꯧ ꯀꯌꯥ ꯑꯃꯁꯨ ꯅꯧꯍꯧꯅꯅ ꯀꯟꯈꯠꯂꯛꯄ ꯌꯥꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯄꯤꯔꯤ꯫ ꯍꯧꯖꯤꯛꯁꯤ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯍꯧꯈ꯭ꯔꯤꯕ ꯆꯍꯤ ꯌꯥꯡꯈꯩ ꯑꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯅꯠꯇ꯭ꯔꯒꯅ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯏꯔꯥꯡꯅ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯔꯝ ꯀꯌꯥ ꯑꯃꯅ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯏꯟꯚꯦꯂꯦꯟꯁ ꯑꯃ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯍꯧꯁꯥꯗꯒꯤ ꯂꯩꯔꯛꯄ ꯇ꯭ꯔꯤꯄꯨꯔꯤ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯃꯔꯨꯑꯣꯏꯅ ꯕꯦꯡꯒꯂꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯅꯝꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯏꯁꯨ ꯑꯁꯤ ꯑꯁꯥꯝ ꯃꯅꯤꯄꯨꯔꯅꯆꯤꯡꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯃ꯭ꯌꯥꯟꯃꯥꯔ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯄꯣꯄꯨꯂꯦꯁꯟ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯄꯒꯤ ꯏꯁꯨ ꯑꯁꯤ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯦꯜꯂꯛꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡꯗꯒꯤ ꯊꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯛꯈꯤꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯅ ꯆꯪꯂꯛꯈꯤꯕꯒꯤ ꯏꯟꯇꯦꯟꯁꯟ ꯑꯁꯤ ꯐꯠꯇꯕ ꯏꯟꯇꯦꯟꯁꯟ ꯌꯥꯎꯔꯛꯇꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯒ꯭ꯂꯣꯕꯦꯜꯂꯤ ꯂꯥꯛꯂꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕ ꯑꯦꯡꯒꯜ ꯑꯁꯤꯗ ꯆꯪꯗꯨꯅ ꯂꯩꯁꯤꯟꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯄꯥꯝꯂꯤꯕ ꯇꯥꯔꯒꯦꯠ ꯑꯗꯨ ꯑꯦꯆꯤꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯁ ꯇꯧꯕꯒꯤ ꯃꯃꯤ ꯑꯃ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯂꯤ꯫ ꯃꯊꯪꯗꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯨꯛꯅꯕ ꯑꯃꯁꯨꯡ ꯁ꯭ꯇꯦꯟ ꯑꯣꯐ ꯀꯌꯥ ꯑꯃ ꯊꯣꯛꯇꯨꯅ ꯃꯤꯂꯤꯇꯔꯤ ꯑꯦꯁꯀꯦꯂꯦꯁꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯦꯟꯒꯠꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯧꯊꯣꯔꯛꯄ, ꯂꯨꯆꯤꯡꯕꯁꯤꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯗꯤꯄ꯭ꯂꯣꯃꯦꯁꯤꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯟ ꯁꯕ ꯀꯟꯇꯤꯅꯦꯟꯠ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤ ꯆꯥꯏꯅꯥ, ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯅꯤ꯫ ꯏꯟꯗꯤꯌꯟ ꯁꯕ ꯀꯟꯇꯤꯅꯦꯟꯠ ꯑꯃꯁꯨꯡ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯅ ꯃꯥꯒꯤ ꯑꯣꯏꯕ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤ ꯍꯦꯟꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯣꯏꯅ ꯌꯥꯅꯗꯕ ꯃꯨꯛꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯕꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯤꯡꯗ ꯏꯟꯗꯤꯌꯥ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯂꯩꯔꯤꯕ ꯊ꯭ꯔꯦꯠ ꯑꯁꯤꯗꯒꯤ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ USꯅ ꯃꯇꯦꯡ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ USꯀꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯁꯤ ꯍꯦꯟꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤ ꯐꯅ ꯃꯨꯛꯅꯕ ꯇꯥꯔꯒꯁꯨ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯁꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯔꯤꯉꯩꯗ ꯏꯟꯗꯤꯌꯟ ꯁꯕ ꯀꯟꯇꯤꯅꯦꯟꯠ ꯑꯁꯤꯗ USꯀꯤ ꯑꯣꯏꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯈꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯉꯁꯤꯃꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯆꯥꯏꯅꯥꯅ ꯁꯄꯣꯔꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ USꯅ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯃꯥꯏꯊꯤꯕ ꯄꯤꯁꯤꯜꯂꯛꯄꯗꯒꯤ ꯆꯥꯏꯅꯥꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯑꯃ ꯂꯥꯛꯂꯤꯕꯅꯤ꯫ ꯆꯍꯤ ꯀꯌꯥꯗꯒꯤ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯕ ꯐꯣꯔꯁ ꯀꯌꯥ ꯑꯃꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯉꯁꯤꯃꯛ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯕ ꯇꯥꯔꯒꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇꯁꯨ ꯇꯥꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯁꯨ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯁꯥꯅꯕ USꯀꯤ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯁꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯗꯁꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯪꯁꯟ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ, ꯂꯩꯉꯥꯛꯇꯒꯤ ꯑꯣꯚꯔꯊ꯭ꯔꯣ ꯇꯧꯗꯨꯅ ꯂꯧꯊꯣꯛꯈ꯭ꯔꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯊ꯭ꯔꯦꯠꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯐꯤꯚꯝ ꯀꯌꯥ ꯑꯁꯤ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯅ ꯃꯨꯛꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯇꯣꯞꯄ ꯑꯃꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯒꯗꯧꯔꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯦꯛꯅꯕ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯊꯝꯈꯤꯁꯤ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯃ ꯂꯩꯔꯦ, ꯃꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗꯅꯤ ꯉꯁꯤ ꯇꯥꯔꯛꯂꯤꯕꯁꯤ꯫ ꯃꯁꯤꯅꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯒ ꯑꯃꯒꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟ ꯑꯃꯁꯨꯡ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯄꯔꯃꯤꯅꯦꯟꯠ ꯑꯣꯏꯕ ꯌꯦꯛꯅꯕ ꯅꯠꯇ꯭ꯔꯒꯅ ꯃꯔꯨꯞ ꯀꯩꯗꯧꯅꯨꯡꯗ ꯂꯩꯇꯦ꯫ ꯂꯩꯔꯤꯕꯗꯤ ꯀꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯄꯔꯃꯤꯅꯦꯟꯠ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯗꯨ ꯈꯛꯇꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯔꯤꯕꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ USAꯒꯤ ꯑꯣꯏꯕ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯥꯝꯅ ꯑꯔꯤꯕ ꯑꯦꯂꯥꯏ ꯑꯃ ꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯆꯥꯏꯅꯥꯒꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯤ ꯆꯠꯄ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ USA ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯛꯅꯕ ꯑꯅꯤꯁꯤ ꯃꯈꯣꯏ ꯑꯅꯤꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇꯒꯤ ꯁꯄꯣꯔꯠ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯟ ꯁꯕ ꯀꯟꯇꯤꯅꯦꯟꯠꯀꯤ ꯏꯆꯜ ꯊꯪꯕ ꯁꯔꯨꯛ ꯑꯁꯤ ꯄꯋꯥꯔ ꯑꯃꯅ ꯃꯄꯨꯡ ꯐꯥꯅ
कंट्रोल तौदुना लैबा ngamdri masida power kaya amana magi oiba interest adu fangnabagidamakti yamna kanna muknaba hawrukpagi tanja adu oiribanina lakadoriba matam khara asida mafam aswaisi aduki matik yamna stable oiroidori